Housing heki mamang de pangkiba maruiba pau amakagtang update taujari. Aduan Abonmei mihat ki matang de semkiba je esina Manipur ge National Highway ani jauna makal makha kya ge Khongjanggi changsilagini ahde Laothokkhre housing viral wariba video asi yanglaga khangminase. That 23 the summit tawsi deadline se 24 ki midnight fau pibani aduna masi ki se action waina thorak trabani na hayeng da gidi dharnas and rallies se hauragani ngasi digi tharaga 48 hours another ultimatum government of Manipur the sap tawni 48 hours maninda hai riba 23 the summit tawkiba memorandum dugi demand point manga do sung leng dena 48 hours manung da asi tawdaba taraga di sida yam democratic waiba dharna rally tawraga laigini 48 hours manung sida masida demands to meet tawdaba taraga di 27 gi midnight gi national highway ani se 48 hours national highway 29 and 37 48 hours Imphal Dimapur lambi aduda another step sina maduda so amuga effect tawdaba taragadi Manipur step wide ban se 24 hour total shutdown tawgani adudi gidi amuga laktaba taragadi next kari laibra haibdo aduga ngasi ekhoina ultimatum 48 hours Pibaga another 48 hours Pibaga loina na aikoi tawribase asigi manung sida aikoi na hojik point ama media da aikoi pil phongdok chaningba point ama khak lai haibadi nahan Tamenglong da that 22 the thokhiba thodok asida Manipur go oina intelligence gi in charge whatever radisium mahak se intelligence in charge wari aduga adugi security lapses kari kara laibadigi masigi thodok si thokpani haina aikoi lawi aduna makhoi gi inquiry committee ama DGP na thokpa order ama khak lai aduda committee gi chairman radisium no oiribado adu athuba matamda replace tawraga ama hapu haibasu aikoi adu media gi khothang gi asem masu aikoi add tawsanjabani Arubita content asigi maruiba pau asiba pau tamjariba Manipur local news YouTube channel abadi Facebook page asidagi yangbiri popuna mukpathaga jari channel asina tomda kanarabadi subscribe to be subscribe to be like and share to su kabi kunupnamakpo amukhana thaga jari